ꯃꯨꯊꯤꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯁꯤꯔꯤ ꯃꯊꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩ꯫ ꯃꯨꯕꯤꯁꯨ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯀꯨꯝꯂꯛꯏ꯫ ꯃꯨꯊꯤ ꯃꯥꯗꯤ ꯅꯤꯡꯊꯝꯊꯥꯒꯤ ꯅꯨꯡꯁꯥ ꯑꯗꯨꯗ ꯏꯔꯨꯖꯒꯦꯗꯤ ꯍꯥꯏꯗꯗꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯅꯤ꯫ ꯃꯨꯕꯤ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯅ ꯀꯨꯝꯊꯔꯛꯄꯗ ꯃꯨꯊꯤꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯝꯕꯤ ꯊꯠꯆꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ "ꯀꯩꯗꯧꯔꯦ ꯇꯥ ꯃꯨꯊꯤ? ꯂꯝꯕꯤꯁꯤꯗ ꯎꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯗꯤ?" ꯃꯨꯊꯤ ꯃꯃꯤꯠ ꯑꯗꯨ ꯈꯪꯁꯤꯡ ꯁꯤꯡꯂꯗꯨꯅ "ꯃꯨꯕꯤ ꯕꯦꯝꯃ, ꯏꯪꯃꯟꯗꯅ ꯏꯔꯨꯖꯕ ꯇꯟꯗꯅ ꯂꯩꯔꯝꯂꯤꯕꯅꯤ." "ꯏꯁ, ꯀꯌꯥꯗ ꯃꯇꯟ ꯇꯜꯂꯤꯕ ꯅꯨꯄꯥꯅꯣ ꯌꯦꯡꯉꯨꯅꯤ, ꯑꯩꯗꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯃꯍꯥꯗꯦꯕꯅꯣꯅ ꯈꯜꯂꯨꯔꯤ." ꯇꯁꯦꯡꯅ ꯃꯨꯊꯤ ꯌꯥꯝꯅ ꯃꯨꯔꯒ ꯊꯤꯕ, ꯋꯥꯡ ꯆꯥꯎꯔꯒ ꯌꯥꯝꯅ ꯊꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯂꯦꯁ ꯃꯥꯜꯂꯤ꯫ ꯃꯨꯊꯤ ꯊꯤꯈ꯭ꯔꯕ ꯃꯨꯕꯤꯅ ꯃꯥꯕꯨ ꯑꯃꯨꯛ ꯅꯣꯛꯅꯔꯛꯄ ꯑꯗꯨꯗ "ꯍꯦꯔ ꯃꯨꯕꯤ, ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨ, ꯑꯩꯕꯨ ꯈꯔ ꯊꯤ ꯍꯥꯏꯗꯅ." ꯃꯨꯕꯤ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯅ ꯁꯣꯛꯅ "ꯇꯥ ꯃꯨꯊꯤꯕꯨ ꯑꯩꯅ ꯊꯤ ꯍꯥꯏꯕꯁꯤꯕꯨ ꯁꯥꯎꯕ꯭ꯔꯅꯦ?" ꯃꯨꯊꯤ ꯃꯥꯗꯤ ꯃꯨꯕꯤꯕꯨ ꯈꯔ ꯄꯥꯝꯖꯔꯤꯕꯅꯤ꯫ ꯃꯨꯕꯤꯅ ꯑꯗꯨꯝꯅ ꯇꯞꯊꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯈꯔ ꯇꯞꯊꯗꯨꯅ "ꯁꯥꯎꯕꯩ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦꯗ. ꯑꯗꯨ ꯌꯥꯝ ꯊꯦꯡꯉꯕꯣ? ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯤꯗꯅ." "ꯍꯣ, ꯑꯩꯗꯤ ꯅꯪꯉꯔꯣꯏꯌꯦ, ꯆꯥꯛ ꯊꯣꯡꯉꯨꯗꯣꯏꯅꯤ. ꯏꯪꯊꯝꯊꯥꯒꯤ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯆꯒꯦꯝꯄꯣꯝꯕ ꯆꯥꯔꯨꯒꯦ." ꯃꯨꯕꯤ ꯃꯁꯛꯇꯣ ꯍꯥꯏꯒꯠꯇꯅ ꯊꯤꯔꯒꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯨꯕꯤꯅ ꯆꯒꯦꯝꯄꯣꯝꯕ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯨꯊꯤ ꯃꯇꯤꯟ ꯌꯣꯠꯂꯦ, ꯑꯗꯨꯒ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ, "ꯃꯨꯕꯤ, ꯑꯩꯁꯨ ꯅꯪꯒꯤ ꯆꯒꯦꯝꯄꯣꯝꯕꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯥꯅꯤꯀꯣ." ꯃꯨꯕꯤ ꯃꯥꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯅꯠꯇꯦ, ꯃꯨꯊꯤ ꯅꯠꯇꯅ, ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯏꯔꯥꯡ ꯃꯨꯊꯤꯗ ꯂꯣꯏꯅ ꯍꯩꯊꯩ꯫ ꯃꯨꯕꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ "ꯑꯣ, ꯅꯣꯡꯃꯗꯣ ꯉꯥꯏꯕꯇ ꯀꯜꯂꯣ, ꯍꯣꯠꯅꯕꯗꯣ ꯂꯦꯞꯀꯅꯣ." ꯃꯨꯊꯤ ꯃꯥꯅ ꯄꯤꯍꯟꯅꯤꯡꯕ ꯃꯥꯒꯤ ꯑꯁꯥꯒꯤ ꯃꯃꯤ ꯈꯤꯇꯪ ꯎꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯅ ꯃꯀꯣꯛ ꯑꯗꯨ ꯈꯣꯠꯇꯨꯅ ꯏꯁꯤꯡ ꯁꯣꯛꯅꯅꯕ ꯀꯨꯝꯊꯩ, ꯏꯁꯤꯡ ꯁꯣꯛꯅ ꯁꯣꯛꯅ "ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯁꯛꯇꯕꯨ ꯊꯤꯖꯕꯩ ꯋꯥꯅꯤ, ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯀꯥꯏꯗꯤ ꯍꯩꯈ꯭ꯔꯕꯖꯥꯠꯅꯤ, ꯃꯁꯤ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ." ꯃꯨꯊꯤ ꯃꯥꯗꯤ ꯆꯥꯕ ꯊꯣꯡꯕ ꯊꯥꯛꯄ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯅꯤ꯫ ꯃꯨꯕꯤꯕꯨ ꯃꯥꯅ ꯍꯦꯟꯅ ꯄꯥꯝꯂꯤꯕ ꯃꯒꯨꯟ ꯑꯁꯤ ꯃꯨꯕꯤꯒꯤ ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯕ ꯑꯗꯨꯗꯅꯤ꯫ ꯃꯨꯊꯤ ꯏꯁꯩꯒ ꯉꯪꯗꯨꯅ ꯏꯔꯨꯖꯔꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯁꯨ ꯏꯔꯨꯖꯒꯦ ꯍꯥꯏꯅ ꯂꯥꯛꯄꯗ ꯃꯨꯊꯤꯅ ꯅꯨꯡꯉꯥꯏꯔꯤꯕ ꯑꯗꯨ ꯎꯕꯗ "ꯍꯩ ꯃꯨꯊꯤ, ꯋꯥꯈꯜꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯗ ꯏꯅꯥꯎꯗꯤ." "ꯅꯨꯡꯁꯤꯗ, ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯗꯧꯅ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟꯗ ꯆꯥꯔꯤꯕ ꯃꯈꯩ ꯍꯥꯎꯏ, ꯇꯨꯝꯂꯤꯕ ꯃꯈꯩ ꯌꯥꯏ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯂꯤꯕꯅꯣ. ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯅꯤꯡꯈꯤꯗ꯭ꯔꯦ, ꯏꯁꯥꯁꯦ ꯂꯣꯏꯅ ꯅꯤꯡꯈꯥꯏꯔꯦ." "ꯗꯥꯗꯥ, ꯖꯕꯣꯜꯒꯤ ꯃꯇꯝ ꯍꯥꯏꯕꯁꯤ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ." "ꯃꯥꯅꯤ ꯃꯥꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯨꯕꯨ ꯃꯨꯕꯤꯅ ꯆꯠꯈꯤꯕ ꯑꯗꯨꯅ ꯑꯣꯏꯔꯤꯔꯅꯦꯍꯦ." ꯃꯨꯊꯤ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯃꯨꯊꯤ ꯈꯨꯝꯗꯦ, ꯅꯣꯛꯄꯇꯃꯛ ꯅꯣꯛꯏ꯫ ꯋꯥ ꯈꯪꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯍꯟꯗꯛꯀꯤ ꯌꯥꯎꯁꯪ ꯑꯁꯤ ꯂꯣꯏꯔꯒ ꯃꯌꯥꯝ ꯆꯪꯗꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯣꯏꯗꯅ ꯂꯨꯍꯣꯡꯕꯤꯔꯅꯤ." ꯃꯨꯊꯤ ꯍꯦꯟꯅ ꯍꯔꯥꯎꯏ, "ꯑꯋꯣꯏꯕꯩꯔꯅꯦ ꯇꯥꯗ?" "ꯑꯋꯣꯏꯕꯅꯤꯅꯦ, ꯅꯈꯣꯏ ꯑꯅꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯕꯨꯡ ꯐꯝꯕꯗ ꯅꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯄꯛꯅꯩ ꯆꯨꯅꯩ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ." "ꯑꯗꯨ ꯇꯥꯗ, ꯍꯟꯗꯛꯀꯤ ꯌꯥꯎꯁꯪ ꯂꯣꯏꯔꯛꯄꯗ ꯁꯣꯏꯗꯅꯀꯣ ꯍꯣꯡꯕꯤꯅꯤ ꯁꯣꯏꯗꯅ, ꯃꯔꯝꯗ ꯑꯃꯨꯛ ꯍꯥꯏꯔꯤꯕꯅꯤꯅꯦ ꯃꯨꯊꯤ." ꯃꯨꯊꯤ ꯃꯥꯗꯤ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯦ꯫ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯊꯟꯇꯅꯤ ꯂꯩꯖꯔꯤꯕ꯫ ꯃꯃꯥ ꯃꯄꯥꯁꯨ ꯂꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯨꯊꯤ ꯊꯤꯖꯔꯕꯁꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯥꯅꯁꯨ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝ ꯄꯨꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯑꯃꯁꯨ ꯄꯥꯡꯊꯣꯛꯆꯔꯝꯃꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯃꯌꯥꯝꯒꯤ ꯈꯟꯕ ꯋꯥꯈꯜ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯅꯤ ꯃꯥꯕꯨ꯫ ꯍꯥꯏꯅ ꯌꯥꯎꯁꯪ ꯃꯇꯝ ꯌꯧꯔꯛꯂꯤ꯫ ꯃꯨꯕꯤ ꯑꯃꯗꯤ ꯃꯨꯊꯤ ꯑꯃꯅ ꯑꯃꯕꯨ ꯄꯥꯝꯅꯔꯕꯁꯨ ꯐꯣꯡꯗꯣꯛꯄꯗꯤ ꯐꯣꯡꯗꯣꯛꯅꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ, ꯃꯥꯟꯅꯔꯤꯕ ꯑꯊꯤꯕ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯃꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯪꯍꯥꯏ ꯍꯥꯏꯕꯅꯤ꯫ ꯃꯌꯥꯝꯅ ꯂꯛꯅꯕꯤꯕ ꯑꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯐꯝꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤꯁꯨ ꯅꯛꯁꯤꯟꯅꯔꯛꯂꯤꯕꯅꯤ꯫ ꯃꯌꯥꯝꯗꯣ ꯌꯥꯎꯁꯪꯅꯤ ꯁꯥꯗꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯅꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯔꯛꯇ ꯃꯨꯕꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯤꯕꯤ ꯑꯃ ꯑꯣꯏꯅ ꯌꯥꯎꯔꯛꯏ꯫ ꯃꯨꯕꯤ ꯃꯁꯛ ꯊꯤꯖꯔꯕꯁꯨ ꯃꯊꯃꯣꯏ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯐꯖꯔꯝꯃꯤ, ꯌꯥꯝꯅ ꯁꯦꯡꯂꯝꯃꯤ꯫ ꯃꯨꯕꯤ ꯊꯣꯛꯂꯛꯄ ꯎꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥ ꯈꯔꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ "ꯑꯥꯗ ꯊꯣꯔꯛꯏꯁꯤꯕꯨ ꯊꯣꯏꯕꯤ ꯍꯣꯏ ꯀꯥꯡꯕꯨ ꯅꯠꯇ꯭ꯔꯅꯦ?" ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯑꯣꯏꯅ ꯌꯦꯡꯂꯛꯏ꯫ "ꯍꯣꯏꯅꯦ, ꯃꯥꯅꯤꯅꯦꯍꯦ, ꯍꯩꯃꯥ, ꯑꯃꯨꯕꯤꯁꯨ ꯌꯥꯎꯔꯤꯅꯦ, ꯍꯣꯏꯅꯦꯍꯦ, ꯌꯥꯎꯁꯪꯅꯤ ꯀꯥꯏꯅ ꯊꯣꯔꯛꯏ ꯃꯥꯜꯂꯤꯅꯦ."
ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯀꯔꯤ ꯂꯥꯏꯅꯕꯨ ꯁꯥꯕꯅꯣ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯑꯩꯗꯤ ꯏꯆꯦ ꯃꯨꯕꯤꯁꯦ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯗꯧ ꯃꯥꯟꯗꯦꯗ ꯀꯅꯥ ꯂꯧꯕꯤꯗꯣꯏꯅꯣ ꯑꯁꯨꯛ ꯊꯤꯕꯁꯤꯕꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯇꯥ ꯃꯨꯊꯤꯒ ꯂꯨꯍꯣꯡꯅꯤ ꯍꯥꯏꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯁꯤ ꯃꯨꯊꯤ ꯑꯃꯗꯤ ꯃꯨꯕꯤꯗꯒꯤ ꯆꯍꯤ ꯈꯔ ꯇꯥꯕ ꯉꯥꯛꯇꯅꯤ ꯑꯃꯅ ꯑꯃꯨꯛ ꯇꯥ ꯃꯨꯊꯤ ꯍꯥꯏꯗꯤ ꯈꯨꯟꯖꯥꯎꯒꯤꯗꯣ ꯍꯣꯏꯃꯤ ꯃꯨꯁꯨꯟ ꯃꯨꯔꯒ ꯃꯕꯨꯛꯀ ꯌꯥꯝ ꯀꯪꯉꯒ ꯋꯥꯡ ꯆꯥꯎꯕ ꯆꯥꯛ ꯌꯥꯝ ꯆꯥꯕꯗꯨꯅꯦꯃꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯋꯣꯏꯒꯤꯔꯣ ꯍꯣꯏꯃꯤ ꯑꯋꯣꯏꯒꯤꯅꯦꯃꯤ ꯑꯁ ꯂꯣꯏꯔꯦꯗꯅ ꯖꯨꯛꯁꯦ ꯀꯩꯅꯣꯝꯃ ꯇꯧꯗꯧ ꯃꯥꯜꯂꯦ ꯀꯨꯝꯍꯩ ꯑꯃꯅꯤꯀꯣ ꯑꯁ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯛꯄ ꯃꯆꯥꯗꯨꯗꯤ ꯚꯨꯠ ꯑꯣꯏꯅ ꯄꯣꯛꯄ ꯇꯥꯕꯅꯤꯅꯦ ꯍꯥ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯅꯩ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯗꯣ ꯏꯆꯦ ꯃꯨꯕꯤꯁꯦ ꯃꯁꯛ ꯊꯤꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ ꯐꯈ꯭ꯔꯖꯥꯅꯤꯍꯦ ꯍꯦꯔꯥ ꯏꯕꯣ ꯑꯩꯗꯤ ꯐꯅ ꯐꯔꯁꯨ ꯃꯊꯤ ꯁꯅꯥ ꯐꯥꯏꯔꯁꯨ ꯂꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯗꯤ ꯀꯤ ꯍꯥꯏꯕ ꯃꯁꯛ ꯑꯁꯦ ꯑꯁ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ ꯃꯌꯥꯝꯗꯨ ꯃꯨꯕꯤꯅ ꯈꯔ ꯅꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯝ ꯂꯦꯞꯅꯩ ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯏꯆꯦ ꯃꯨꯕꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯃꯨꯕꯤ ꯆꯪꯈꯣꯟꯅ ꯔꯥꯁꯤ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯌꯥꯎꯁꯪꯅꯤ ꯀꯩꯅꯣ ꯅꯈꯣꯏꯁꯨ ꯌꯥꯎꯁꯪꯅꯤ ꯍꯥꯏꯅ ꯊꯣꯔꯛꯏꯕ ꯅꯠꯇ꯭ꯔꯅꯦ ꯑꯧ ꯃꯥꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯁꯪꯅꯤ ꯍꯥꯏꯅ ꯊꯣꯔꯛꯏꯅꯤ ꯑꯗꯣ ꯏꯆꯦ ꯃꯨꯕꯤ ꯍꯟꯗꯛꯇꯤ ꯌꯥꯎꯁꯪ ꯊꯥꯕꯜꯒ ꯑꯝꯇ ꯆꯣꯡꯉꯔꯣꯏꯗ꯭ꯔꯣ ꯆꯣꯡꯗꯣꯏꯅꯦ ꯏꯅꯤꯡ ꯇꯦꯛꯈꯩ ꯆꯣꯡꯗꯣꯏꯅꯤ ꯐꯖꯅ ꯀꯦꯊꯔꯒ ꯅꯣꯏꯅ ꯈꯔ ꯁꯦꯟꯅꯕ ꯇꯥꯔꯦꯀꯣ ꯍꯟꯗꯛꯇꯤ ꯂꯩꯁꯥꯕꯤꯁꯨ ꯌꯥꯝꯅꯅꯤ ꯈꯔ ꯋꯥꯔꯅꯤꯅꯦ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯆꯩ ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯏꯁ ꯏꯕꯦꯝꯃ ꯅꯪꯅ ꯀꯦꯔꯗꯤ ꯐꯖꯔꯅꯤ ꯅꯪ ꯌꯥꯎꯔꯗꯤ ꯊꯥꯕꯜꯒ ꯅꯨꯄꯥ ꯑꯝꯇ ꯂꯥꯛꯇ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯅꯣꯛꯅꯩ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯀꯅꯥꯅ ꯐꯖꯔꯤꯕ ꯀꯅꯥꯅ ꯊꯤꯔꯤꯕ ꯑꯁꯨꯝꯅ ꯉꯥꯡꯅꯕ ꯌꯥꯕ ꯃꯈꯩ ꯉꯥꯡꯅꯔꯦ ꯇꯥꯂꯛ ꯑꯗꯨꯗ ꯃꯨꯊꯤꯁꯨ ꯃꯁꯝ ꯑꯗꯨ ꯊꯥꯎ ꯇꯞ ꯇꯥꯅ ꯇꯩꯗꯨꯅ ꯌꯥꯝꯅ ꯃꯁꯥ ꯅꯥꯟꯅ ꯁꯥꯏꯀꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯇꯥ ꯃꯨꯊꯤꯁꯨ ꯂꯥꯛꯏꯅꯦ ꯃꯣꯏꯒꯤꯁꯦ ꯎꯅꯁꯦ ꯍꯥꯏꯅ ꯍꯥꯏꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦ ꯂꯛꯅꯁꯤꯔꯣ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅꯩ ꯃꯨꯊꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯒ ꯇꯥ ꯃꯨꯊꯤ ꯏꯆꯦ ꯃꯨꯕꯤ ꯃꯅꯥꯛꯇꯔꯣ ꯃꯨꯊꯤ ꯃꯥꯗꯤ ꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯅꯠꯇꯦ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯆꯕꯅꯤ ꯃꯨꯕꯤ ꯆꯠꯈꯤ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯅ ꯍꯥ ꯃꯨꯕꯤꯕꯨ ꯁꯣꯝꯗ ꯆꯠꯈꯤꯕ꯭ꯔꯅꯦ ꯏꯁ ꯈꯪꯁꯤꯟꯅꯗꯕꯒ ꯑꯃꯨꯛ ꯁꯥꯔꯗꯅ ꯎꯅꯁꯦ ꯍꯥꯏꯅꯩ ꯅꯠꯇ꯭ꯔꯣ ꯐꯖꯅ ꯀꯦꯊꯔꯒ ꯐꯅꯦꯛ ꯉꯥꯡꯁꯪ ꯉꯥꯡꯕ ꯑꯃ ꯁꯦꯠꯂꯒ ꯆꯠꯈꯤꯕꯅꯤ ꯆꯠꯂꯣ ꯈꯔ ꯊꯨꯅ ꯆꯠꯂꯣ ꯉꯥꯏꯔꯒ ꯂꯩꯔꯝꯕ ꯇꯥꯔꯦ ꯃꯨꯊꯤ ꯃꯥꯁꯨ ꯇꯥꯟ ꯆꯥꯔꯦ ꯈꯟꯅ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯥꯏꯀꯜ ꯑꯗꯨ ꯀꯟꯅ ꯊꯧꯈ꯭ꯔꯦ ꯃꯨꯊꯤ ꯐꯤꯡꯅ ꯊꯧꯔꯛꯄ ꯑꯗꯨꯗ ꯂꯥꯡꯒꯣꯡ ꯑꯃꯗ ꯌꯨꯡꯁꯤꯜꯂꯦ ꯃꯨꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯁꯤꯜꯂꯛꯏ ꯃꯨꯕꯤꯁꯨ ꯃꯨꯊꯤꯅ ꯇꯨꯁꯤꯟꯕ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯆꯤꯡꯈꯠꯇꯨꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯉꯥꯎꯁꯤꯟꯅꯔꯤꯕꯅꯣ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯅꯤꯡꯊꯤꯅ ꯌꯦꯡꯉꯒ ꯊꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯃꯨꯊꯤ ꯃꯁꯥ ꯑꯗꯨ ꯂꯩꯈꯣꯝ ꯄꯨꯝꯇꯩ ꯇꯩꯔꯤ ꯑꯗꯨꯒ ꯃꯨꯊꯤꯅ ꯏꯕꯦꯝꯃ ꯅꯪꯅ ꯃꯥꯡꯗ ꯐꯅꯦꯛ ꯉꯥꯛꯇ ꯄꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯤꯠꯀꯥꯁꯦ ꯊꯛꯀꯠꯇꯨꯅ ꯇꯨꯁꯤꯜꯂꯤꯕꯅꯤ ꯏꯁ ꯌꯥꯔꯦ ꯂꯩꯈꯣꯝ ꯃꯌꯥꯝ ꯑꯗꯣ ꯑꯝꯇ ꯊꯥꯗꯣꯛꯁꯤ ꯂꯥꯛꯑꯣ ꯑꯅꯤꯗꯨ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯀꯨꯝꯊꯩ ꯃꯨꯕꯤꯅ ꯃꯨꯊꯤꯒꯤ ꯂꯩꯈꯣꯝ ꯑꯗꯨ ꯀꯣꯛꯅꯅꯕ ꯏꯁꯤꯡ ꯍꯩꯊꯕ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯆꯤꯄꯣꯟ ꯉꯥꯡꯅꯩ ꯌꯦꯡꯉꯨꯅꯦ ꯑꯁꯤꯁꯦ ꯐꯅ ꯑꯗꯨꯝ ꯆꯥꯅꯔꯤ ꯍꯣꯏꯅꯦ ꯑꯊꯤꯕ ꯃꯁꯦꯟ ꯄꯥꯔꯒ ꯐꯖꯕ ꯑꯃ ꯌꯥꯎꯔꯦꯅꯦ ꯆꯥꯅꯩꯅꯦ ꯑꯅꯤꯁꯦ ꯃꯨꯕꯤ ꯂꯝꯕꯤ ꯆꯠꯄ ꯃꯤꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯈꯪꯂꯗꯨꯅ ꯇꯥ ꯃꯨꯊꯤ ꯅꯪ ꯂꯥꯛꯍꯧꯔꯣ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯜꯂꯦ ꯑꯩ ꯏꯀꯥꯏꯖꯔꯦ ꯆꯠꯂꯝꯃꯒꯦ ꯃꯨꯕꯤ ꯆꯠꯀꯦ ꯇꯧꯏ ꯃꯨꯊꯤꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯉꯥꯡꯅꯁꯠꯁꯅꯨ ꯀꯩꯅꯣ ꯃꯊꯧ ꯂꯩꯇꯗꯅ ꯉꯥꯡꯅꯔꯤꯅꯤ ꯋꯥꯔꯒ ꯃꯔꯥꯏ ꯇꯣꯛꯆꯅꯤ ꯁꯦ ꯏꯁꯤꯡꯗꯨꯝ ꯈꯔ ꯄꯨꯔꯛꯑꯣ ꯃꯨꯕꯤꯁꯨ ꯃꯨꯊꯤꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯨꯅ ꯂꯩꯈꯣꯝ ꯑꯗꯨ ꯄꯨꯟꯅ ꯊꯥꯗꯣꯛꯄ ꯂꯣꯏꯗꯨꯅ ꯃꯨꯊꯤ ꯏꯆꯣꯠ ꯆꯣꯠꯅ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯦ ꯑꯆꯣꯠꯄ ꯑꯗꯨꯒ ꯃꯨꯊꯤꯅ ꯁꯥꯏꯀꯜ ꯏꯟꯗꯨꯅ ꯃꯨꯕꯤꯅ ꯏꯟꯅꯕ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯄꯛꯆꯩ ꯆꯥꯅꯩ ꯑꯅꯤꯗꯨ ꯑꯅꯤ ꯑꯗꯨꯅ ꯂꯥꯛꯃꯤꯟꯅꯕ ꯑꯗꯨ ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯅ ꯃꯨꯊꯤꯗ ꯃꯨꯊꯤ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯊꯕꯥꯟ ꯐꯩꯀꯣ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯄ ꯌꯥꯔꯦꯀꯣ ꯃꯨꯊꯤ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯅꯣꯛꯇꯨꯅ ꯈꯨꯔꯥ ꯉꯁꯤꯗꯤ ꯃꯨꯕꯤꯅ ꯏꯀꯥꯏꯔꯗꯨꯅ ꯀꯩꯅꯣꯍꯦ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯆꯣꯠꯄꯁꯤꯒ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯨꯕꯤ ꯉꯁꯤ ꯆꯠꯂꯁꯤꯕ ꯑꯩ ꯏꯊꯟꯗ ꯆꯥꯛ ꯑꯃꯨꯛ ꯊꯣꯡ ꯁꯦꯜ ꯑꯃꯨꯛ ꯇꯥꯟ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯃꯨꯕꯤ ꯃꯥꯗꯤ ꯆꯦꯟꯗꯤ ꯆꯦꯟꯅꯤꯡꯉꯕꯅꯤ
ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯄꯥꯝꯂꯕꯁꯨ ꯄꯥꯝꯗꯕ, ꯆꯥꯅꯤꯡꯂꯕꯁꯨ ꯆꯥꯅꯤꯡꯗꯕꯒꯤ ꯃꯇꯧ ꯑꯗꯨ ꯇꯧꯔꯛꯏ꯫ ꯀꯥꯏꯗꯩꯅꯣꯗ, ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯕ ꯃꯇꯝ ꯅꯠꯇ꯭ꯔꯤꯀꯣ, ꯑꯩꯈꯣꯏ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ꯫ ꯃꯨꯕꯤ ꯆꯍꯤꯗꯤ 30 ꯁꯨꯖꯤꯜꯂꯛꯀꯗꯧꯔꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯗꯣꯔꯛꯂꯤꯕ ꯑꯗꯨꯗ ꯃꯨꯊꯤ ꯉꯛꯅ ꯃꯉꯣꯟꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯨꯕꯤꯁꯨ ꯃꯁꯥꯅ ꯃꯤꯅꯝꯖꯔꯦ ꯈꯪꯂꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯎꯗꯅꯕ ꯂꯣꯠꯂꯤ꯫ ꯃꯨꯊꯤ ꯃꯈꯥ ꯇꯥꯅ, ꯃꯨꯕꯤ, ꯑꯩꯅ ꯎꯕꯗ ꯅꯪꯒꯤ ꯈꯨꯃꯤꯠꯇꯣ ꯃꯃꯤꯠ ꯐꯅ ꯇꯣꯡꯂꯤꯗ꯫ ꯃꯨꯕꯤ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ, ꯍꯦꯔꯥꯗꯥ ꯃꯨꯊꯤ, ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨ, ꯃꯤ ꯀꯩꯁꯨ ꯌꯥꯝꯃꯨꯕ ꯅꯠꯇ꯭ꯔꯤ ꯀꯩꯁꯨ꯫ ꯃꯨꯊꯤꯗꯨ ꯊꯤꯖꯕꯒꯤ ꯋꯥꯅꯤ, ꯅꯨꯄꯤ ꯊꯦꯝꯕ ꯅꯨꯄꯤ ꯁꯨꯝꯕ ꯀꯥꯗꯤ ꯍꯩꯈ꯭ꯔꯄꯣꯠꯅꯤ꯫ ꯃꯨꯊꯤ ꯃꯨꯕꯤ ꯁꯥꯎꯔꯦ ꯈꯪꯅ, ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯇꯅꯧꯔꯤ ꯀꯩꯗꯧꯔꯒꯦ? ꯑꯗꯣ ꯃꯨꯕꯤ, ꯌꯨꯝꯗ ꯆꯠꯂꯁꯦꯕ, ꯑꯩ ꯏꯊꯟꯗ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ꯫ ꯃꯨꯕꯤ ꯑꯃꯨꯛꯁꯨ ꯆꯠꯅꯤꯡꯗꯕ ꯁꯥꯏ꯫ ꯌꯥꯗꯦ, ꯃꯥꯅ ꯌꯥꯔꯛꯇꯕ ꯑꯗꯨꯗ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩ꯫ ꯃꯨꯕꯤ ꯃꯥꯗꯤ ꯑꯃꯨꯛꯇꯪꯒ ꯍꯥꯏꯔꯛꯂꯕꯗꯤ ꯍꯥꯏꯅ ꯈꯥꯡꯂꯤꯕꯅꯤ꯫ ꯃꯨꯊꯤꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯃꯨꯕꯤꯅ ꯃꯕꯨꯛꯅꯤꯡꯗ, ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯣ, ꯑꯩꯅꯗꯤ ꯑꯃꯨꯛꯇꯪꯒ ꯍꯥꯏꯔꯛꯂꯕꯗꯤ ꯍꯥꯏꯅ ꯈꯜꯂꯒ ꯂꯩ, ꯍꯥꯏꯔꯛꯑꯔꯣꯏꯗ꯭ꯔꯥꯅꯤ ꯁꯤꯕꯣ? ꯑꯁ, ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯀꯥꯟꯗꯨꯗ ꯌꯥꯖꯔꯝꯃꯁꯨ ꯐꯒꯗꯕꯅꯤ꯫ ꯃꯨꯊꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯈꯔ ꯇꯦꯊꯁꯟꯅꯗꯨꯅ, ꯃꯨꯕꯤ, ꯅꯪꯅ ꯉꯁꯤ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯌꯨꯝꯗ ꯑꯝꯇ ꯆꯪꯉꯔꯣꯏ, ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯃꯨꯕꯤ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯩ꯫ ꯃꯥꯅ ꯄꯥꯝꯕ ꯑꯗꯨ ꯊꯣꯛꯂꯦ ꯈꯟꯅ, ꯑꯗꯨꯕꯨ ꯃꯄꯥꯜꯊꯣꯡꯗ ꯎꯠꯄꯗꯤ ꯌꯥꯗꯦ ꯈꯟꯅ ꯆꯠꯅꯤꯡꯗꯕ ꯑꯗꯨꯝ ꯁꯥꯏ꯫ ꯇꯥ ꯃꯨꯊꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯑꯅꯝ ꯀꯟꯈ꯭ꯔꯦ, ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯊꯤꯒꯤ ꯁꯥꯏꯀꯜ ꯑꯗꯨꯗ ꯐꯟ ꯂꯥꯎꯅ ꯆꯣꯡꯈꯠꯂꯤ꯫ ꯃꯨꯊꯤ ꯃꯥꯁꯨ ꯃꯅꯤꯡ ꯊꯨꯡꯂꯦ꯫ ꯑꯅꯤ ꯑꯗꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯨꯕꯤ ꯃꯨꯊꯤꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯏꯃꯨꯡ ꯈꯨꯗꯤꯡ ꯋꯥꯔꯤꯅꯔꯦ꯫ ꯈꯔ ꯑꯃꯅ ꯐꯔꯦ, ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯔꯅꯤ ꯍꯥꯏꯅꯩ꯫ ꯈꯔ ꯑꯃꯅ ꯃꯨꯕꯤ ꯑꯃꯗꯤ ꯃꯨꯊꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯄꯨꯊꯣꯛꯅꯗꯨꯅ ꯉꯥꯡꯅꯩ꯫ ꯃꯌꯥꯝ ꯑꯗꯨꯝ ꯐꯅ ꯉꯥꯡꯅꯔꯕꯁꯨ ꯑꯅꯤ ꯑꯗꯨꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯕꯅꯤ꯫ ꯃꯨꯕꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯦ꯫ ꯂꯨꯍꯣꯡꯒꯗꯧꯔꯦ ꯃꯨꯕꯤ꯫ ꯃꯨꯕꯤ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯩꯇꯥꯖꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯗ ꯄꯨꯅꯅꯕ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯀꯟꯅ ꯊꯨꯞꯂꯤ꯫ ꯃꯃꯥ ꯆꯪꯂꯛꯇꯨꯅ, ꯕꯦꯝꯃ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯑꯁꯤ ꯁꯥꯔꯤꯉꯩꯁꯤꯗ ꯈꯔ ꯆꯥꯊꯣꯛꯍꯧꯔꯁꯤ, ꯑꯗꯨꯒꯅꯦ ꯊꯕꯛ ꯃꯌꯥꯝ ꯑꯁꯦ ꯏꯃꯥꯒ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤ꯫ ꯃꯨꯕꯤꯅ ꯎꯄꯨꯗ ꯌꯥꯎꯕ ꯐꯅꯦꯛ ꯃꯈꯩ ꯄꯨꯝꯕ ꯍꯩꯗꯣꯛꯇꯨꯅ ꯊꯨꯞꯂꯤꯕꯗꯨ ꯎꯕꯗ ꯃꯃꯥꯅ, ꯍꯩ, ꯀꯩꯅꯣꯅꯦ ꯅꯪꯕꯣ, ꯈꯔꯗꯤ ꯊꯅꯝꯃꯨꯅꯦ, ꯅꯪꯅ ꯂꯣꯏꯅ ꯄꯨꯈ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯀꯔꯤ ꯁꯦꯠꯍꯧꯅꯤ? ꯃꯨꯕꯤ ꯃꯥꯗꯤ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯅ ꯍꯔꯥꯎꯕꯅ ꯃꯇꯝꯒ ꯀꯨꯏꯅ ꯅꯨꯄꯥ ꯐꯪꯂꯛꯇꯕꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯑꯔꯩꯕ ꯃꯈꯩ ꯄꯨꯈꯤꯒꯦ ꯍꯥꯏꯅ ꯂꯣꯏꯅ ꯈꯣꯝꯒꯠꯂꯤꯕꯅꯤ꯫ ꯃꯨꯕꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯇꯥꯗꯦ꯫ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯑꯗꯨꯝ ꯇꯧꯏ꯫ ꯃꯨꯕꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯇꯥꯁꯤꯟꯅꯗꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯃꯨꯕꯤꯒꯤ ꯃꯃꯥꯗꯨ ꯁꯥꯎꯔꯞꯅ, ꯍꯩꯁꯛꯊꯤꯕꯤ, ꯅꯪꯕꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯑꯔꯩꯕ ꯐꯅꯦꯛ ꯃꯈꯩꯁꯤ ꯅꯪꯅ ꯂꯣꯏ ꯄꯨꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯔꯤ ꯁꯦꯠꯇꯧꯔꯤꯒꯦ? ꯈꯔ ꯄꯨꯔꯕꯗꯤ ꯌꯥꯔꯦꯗꯅ꯫ ꯑꯣ, ꯅꯪꯗꯤ ꯍꯅꯨꯕꯤ ꯑꯣꯏꯔꯦ ꯀꯩꯅꯣ, ꯑꯔꯩꯕ ꯈꯔꯁꯤ ꯑꯗꯨꯝ ꯁꯦꯠꯂꯣ, ꯀꯩꯗꯧꯒꯦ ꯍꯥꯏꯅꯣꯕ? ꯑꯩꯅ ꯈꯔ ꯈꯖꯤꯛ ꯄꯨꯕꯁꯤꯗ ꯃꯤꯇꯥꯕꯤꯔꯛꯀꯅꯨ꯫ ꯅꯪꯅ ꯄꯨꯕꯗ ꯃꯤꯇꯥꯕ ꯉꯥꯛꯇꯒꯤ ꯋꯥꯁꯨ ꯅꯠꯇꯦ, ꯅꯪꯕꯨ ꯏꯃꯥꯒꯤꯁꯨ ꯑꯃ ꯑꯅꯤꯗꯤ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏ ꯋꯥꯅꯤ꯫ ꯀꯅꯥꯒꯤ ꯀꯥꯡ ꯈꯛꯇ ꯇꯥꯕ ꯁꯤꯀꯤ ꯐꯥꯎꯕ ꯈꯣꯝꯒꯠꯇꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯕꯨ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥꯕ? ꯃꯨꯕꯤ ꯑꯃꯨꯕ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯇꯣꯛꯇꯨꯅ ꯃꯃꯥꯗ, ꯇꯨ ꯎꯔꯕ꯭ꯔꯥ ꯈꯨꯃꯤꯠꯁꯦ ꯐꯅ ꯌꯥꯝꯅ ꯁꯥꯡꯂꯤꯕꯁꯦ? ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯒ ꯃꯌꯥꯝ ꯄꯨꯗꯅ ꯑꯃꯨꯛ ꯆꯠꯂꯕꯗꯤ ꯃꯤꯅ ꯅꯣꯛꯅꯔꯣꯏꯗ꯭ꯔꯣ? ꯃꯤꯒꯤ ꯑꯃꯨꯛ ꯈꯟꯕꯤꯔꯤꯕ, ꯍꯥ? ꯑꯩꯒꯤ ꯈꯟꯒꯦꯗꯤ ꯍꯥꯏꯗꯗꯅ꯫ ꯂꯥꯎ ꯂꯥꯎ, ꯆꯥꯛꯁꯦ ꯈꯔ ꯍꯥꯟꯅ ꯑꯝꯇ ꯆꯥꯁꯤ꯫ ꯅꯪ ꯑꯃꯅꯦ, ꯄꯨꯅꯕꯇ ꯈꯜꯂꯤꯉꯩꯗ ꯆꯥꯕ ꯊꯛꯄꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ꯫ ꯑꯋꯣꯏꯕꯃꯛꯁꯨ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡ ꯑꯁꯤ ꯂꯨꯍꯣꯡꯂꯝꯗꯥꯏ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯃꯌꯨꯝꯗꯒꯤ ꯑꯔꯩꯕ ꯃꯈꯩ ꯄꯨꯅꯅꯕ ꯍꯣꯠꯅꯩ꯫ ꯌꯥꯝꯅꯁꯨ ꯄꯨꯅꯤꯡꯏ꯫ ꯃꯁꯤ ꯃꯨꯕꯤ ꯈꯛꯇ ꯅꯠꯇꯦ, ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ ꯃꯨꯕꯤꯒꯤ ꯃꯃꯥꯗꯣ ꯃꯊꯟꯇ, ꯀꯔꯤꯅꯣ ꯈꯪꯗꯦ, ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯑꯋꯣꯏꯕ, ꯈꯔꯁꯤꯅ ꯄꯦꯟꯗꯦ, ꯑꯩꯈꯣꯏꯗꯤꯅꯦ ꯏꯃꯥ ꯏꯄꯥꯅ ꯄꯤꯔꯛꯂꯤꯕ ꯈꯔ ꯑꯗꯣ ꯑꯗꯨꯝ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯇꯣꯏꯕ, ꯋꯥꯏ ꯁꯤꯠꯄꯗ ꯃꯈꯣꯜ ꯑꯃ ꯐꯥꯎꯕ ꯇꯥꯕ ꯌꯥꯗꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯅ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯒ ꯄꯨꯒꯗꯕꯒꯤ ꯍꯥꯞꯆꯜꯂꯤ꯫ ꯃꯨꯕꯤꯁꯨ ꯃꯃꯥꯅ ꯍꯥꯏꯔꯝꯕꯒꯤ ꯄꯩꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯝꯅꯗꯤ ꯀꯅꯥꯁꯨ ꯉꯥꯏꯕꯤꯌꯨ ꯌꯥꯗꯕꯅꯤꯅ ꯃꯨꯕꯤ ꯑꯃꯗꯤ ꯃꯨꯊꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯃꯨꯕꯤ ꯉꯁꯤꯗꯤ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯌꯨꯛꯀꯤ ꯂꯩꯒ ꯂꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯨꯕꯤ ꯀꯦꯕ ꯍꯧꯔꯛꯏ꯫ ꯀꯩꯅꯥ ꯀꯦꯕꯤ ꯑꯗꯨꯅ ꯃꯨꯕꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯀꯦꯅꯅꯕ ꯑꯗꯨ ꯅꯞꯄꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫
ꯃꯃꯥꯏ ꯑꯗꯨ ꯃꯍꯤꯡꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯍꯥꯏꯒꯠꯂꯕꯅꯤ ꯑꯗꯨꯕꯨ ꯃꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯀꯩꯅꯥ ꯀꯦꯕꯤ ꯑꯗꯨꯅ ꯀꯔꯤꯅꯣꯅꯤ ꯃꯨꯕꯤ ꯅꯪꯒꯤ ꯃꯥꯏꯁꯤꯕꯨ ꯃꯌꯥꯝꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ ꯍꯦꯔꯥ ꯀꯩꯅꯣꯗ ꯏꯆꯦ ꯃꯥꯏꯕꯨ ꯃꯤꯒ ꯃꯥꯟꯅꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦꯍꯦ ꯃꯨꯕꯤ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯦꯔꯤꯕꯁꯦ ꯐꯖꯧ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯦꯃꯤ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯐꯅ ꯀꯨꯏꯔꯦꯗꯅ ꯈꯪꯗꯦ ꯏꯆꯦ ꯑꯩꯗꯤ ꯊꯤꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯩꯒꯤ ꯃꯍꯤꯡꯁꯦ ꯑꯃꯠꯇ ꯍꯦꯛ ꯎꯍꯟꯗꯕꯤ ꯇꯧꯕꯤꯌꯨ ꯍꯥꯏꯁꯤꯅꯤ ꯃꯨꯕꯤ ꯀꯦꯅꯅꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯨꯕꯤꯕꯨ ꯀꯦꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯅ ꯍꯦꯛ ꯊꯣꯛꯂꯦ ꯃꯨꯕꯤ ꯊꯤꯔꯕꯁꯨ ꯊꯤꯅ ꯂꯨꯍꯣꯡꯅꯕ ꯄꯣꯠꯂꯣꯏ ꯁꯦꯠꯂꯦ ꯃꯨꯕꯤ ꯑꯃꯗꯤ ꯃꯨꯊꯤ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯃꯈ꯭ꯋꯥꯡ ꯀꯣꯟꯕ ꯃꯤ ꯐꯥꯎꯕ ꯌꯦꯡꯕ ꯂꯥꯛꯏ ꯑꯅꯤ ꯑꯗꯨꯅ ꯃꯥꯝꯇꯣꯞ ꯃꯌꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯗꯨꯗ ꯆꯦꯛꯄꯟꯗ ꯆꯦꯡꯒꯨꯝ ꯁꯧꯕꯒꯨꯝꯅ ꯎꯔꯦ ꯃꯨꯈ꯭ꯔꯕ ꯀꯨꯆꯨꯁꯤꯡ ꯑꯗꯨꯗ ꯑꯉꯧꯕ ꯐꯤꯅ ꯇꯥꯡꯖꯕ ꯑꯗꯨꯗ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯨꯕꯤ ꯑꯃꯨꯕꯤ ꯃꯈꯣꯏ ꯑꯅꯤ ꯃꯨꯊꯤꯒꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯗꯨꯅ ꯂꯩꯔꯤ ꯃꯨꯕꯤ ꯃꯥꯒꯤ ꯀꯥꯗ ꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩ ꯃꯨꯊꯤ ꯐꯩꯖꯣꯝ ꯃꯄꯨꯝ ꯌꯥꯏ ꯇꯧꯗꯨꯅ ꯆꯪꯂꯛꯏ ꯃꯨꯊꯤꯅ ꯃꯨꯕꯤꯒꯤ ꯃꯇꯧ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯨꯊꯤ ꯃꯨꯕꯤꯒꯤ ꯃꯔꯦꯡꯆꯨꯝ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯏꯜꯂꯤ ꯑꯗꯨꯒ ꯃꯨꯊꯤꯒꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯁꯨꯡꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯨꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯉꯥꯏꯈꯣꯅꯤ ꯃꯨꯕꯤ ꯅꯪꯒꯤ ꯅꯃꯥꯏ ꯑꯁꯤ ꯀꯩꯅꯣꯝ ꯇꯧꯔꯤ ꯅꯪꯕꯨ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯁꯤꯕꯨ ꯆꯥꯟꯅꯗ꯭ꯔꯖꯥꯠꯂꯅꯦ ꯃꯨꯕꯤ ꯂꯨꯍꯣꯡꯕꯒꯤ ꯇꯩꯁꯤꯟꯈꯤꯕ ꯀꯦꯁꯤꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯆꯥꯝꯊꯔꯛꯄꯒꯤ ꯃꯥꯒꯤ ꯃꯃꯥꯏꯒꯤ ꯃꯍꯤꯡ ꯑꯗꯨ ꯈꯔ ꯐꯥꯎꯒꯠꯂꯛꯏ ꯑꯗꯨꯕꯨꯅꯤ ꯃꯨꯊꯤꯅ ꯍꯥꯏꯔꯤꯕꯗꯣ ꯃꯨꯕꯤ ꯃꯃꯥꯏꯗ ꯅꯥꯟꯗꯨꯅ ꯀꯩꯅꯣꯗ ꯂꯥꯛꯇꯁꯨ ꯉꯥꯏꯔꯤ ꯑꯍꯤꯡ ꯐꯥꯎꯕ ꯂꯦꯟꯗ꯭ꯔꯤ ꯆꯥꯟꯅꯗꯕꯗꯨꯗꯤ ꯈꯔ ꯊꯨꯃꯟꯗ꯭ꯔꯣ ꯃꯨꯕꯤꯅ ꯃꯃꯥꯏ ꯑꯗꯨ ꯅꯥꯟꯊꯣꯛꯏ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯥꯒꯤ ꯃꯁꯥꯒꯤ ꯀꯨꯆꯨ ꯑꯗꯨ ꯏꯁꯦꯡ ꯁꯦꯡꯅ ꯎꯔꯦ ꯃꯃꯥꯏ ꯃꯆꯦꯠ ꯑꯃꯗꯤ ꯄꯨꯡꯃꯨ ꯃꯨꯗꯨꯅ ꯂꯩꯔꯦ ꯃꯨꯊꯤ ꯃꯗꯨ ꯎꯕꯗ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯍꯦ ꯅꯪꯒꯤꯗꯨꯗꯤ ꯇꯩꯁꯤꯟ ꯅꯥꯟꯁꯤꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯣꯛꯊꯔꯛꯏ ꯃꯥꯜꯂꯦꯅꯦꯍꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯨꯕꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯃꯨꯈ꯭ꯔꯦꯗ ꯃꯨꯊꯤ ꯃꯁꯥꯒꯤ ꯁꯛꯐꯝꯗꯤ ꯏꯌꯦꯡ ꯌꯦꯡꯗꯅ ꯃꯨꯕꯤꯕꯨ ꯅꯣꯛꯅꯔꯛꯏ ꯃꯨꯕꯤ ꯃꯥꯁꯨ ꯅꯣꯛꯇꯨꯅ ꯍꯔꯦ ꯁꯕꯤꯅ ꯃꯃꯥꯗ ꯏꯃꯥ ꯅꯪꯒꯤ ꯅꯌꯥꯁꯦ ꯑꯣꯟꯊꯣꯛꯅ ꯆꯧꯈ꯭ꯔꯦꯗ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯃꯨꯊꯤ ꯃꯁꯥꯒꯤ ꯀꯨꯆꯨ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯊꯖꯩ ꯑꯗꯨꯗ ꯍꯣꯏꯅꯦ ꯑꯩꯁꯨ ꯃꯨꯕꯕꯨꯗꯤ ꯃꯨꯏ ꯑꯗꯨ ꯅꯪꯅ ꯈꯔ ꯍꯦꯟꯅ ꯃꯨꯕ ꯃꯥꯜꯂꯤꯗ ꯇꯨꯇꯨ ꯍꯦꯟꯗ꯭ꯔꯥ ꯃꯨꯊꯤ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯃꯥꯅ ꯍꯦꯟꯅ ꯉꯧꯋꯤ ꯀꯥꯏꯅ ꯎꯠꯅꯤꯡꯂꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯍꯦꯜꯂꯨꯕꯗꯤ ꯅꯠꯇꯦ ꯑꯅꯤꯗꯨ ꯃꯨꯊꯤ ꯃꯨꯕꯤ ꯂꯩꯕꯒꯤ ꯈꯔꯗꯤ ꯈꯣꯝꯖꯔꯦ ꯃꯨꯕꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ ꯃꯨꯊꯤ ꯊꯕꯛ ꯁꯨꯔꯨꯕ ꯍꯜꯂꯛꯏ ꯃꯨꯕꯤ ꯃꯨꯊꯤ ꯂꯥꯛꯄ ꯑꯗꯨꯗ ꯍꯟꯕꯤꯔꯛꯑꯦꯗꯅ ꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯅꯅꯕ ꯇꯧꯕꯤꯔꯣ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯟꯖꯔꯛꯑꯒꯦ ꯃꯨꯊꯤ ꯃꯐꯤ ꯑꯗꯨ ꯀꯟꯊꯣꯛꯅ ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯊꯣꯡꯂꯤꯕꯅꯣꯅꯦ ꯃꯨꯕꯤ ꯃꯥꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯃꯨꯊꯤꯗ ꯃꯅꯝ ꯐꯥꯎꯍꯜꯂꯤ ꯃꯨꯊꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯩꯁ ꯏꯟꯖꯥꯡꯁꯤꯗꯤ ꯃꯅꯝꯗꯤ ꯍꯥꯎꯔꯅꯤꯗ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ ꯍꯣ ꯉꯥꯀꯤ ꯆꯧ ꯇꯣꯌꯣꯠꯅꯤ ꯑꯃꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯇꯧꯔꯒꯦ ꯕꯥꯂꯣ ꯊꯕꯛꯀ ꯋꯥꯔꯨꯕꯒ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ ꯅꯨꯄꯤ ꯊꯤꯕꯁꯦ ꯐꯖꯅ ꯅꯨꯡꯉꯥꯏꯍꯦ ꯑꯩ ꯈꯔ ꯉꯟꯅ ꯊꯤꯖꯔꯝꯒꯗꯕꯅꯤ ꯑꯅꯤꯗꯣ ꯃꯌꯨꯝꯒ ꯀꯨꯏꯅ ꯄꯥꯟꯗ꯭ꯔꯦ ꯑꯅꯧꯕ ꯑꯣꯏꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯆꯥꯔꯨꯕ ꯈꯨꯗꯤꯡ ꯍꯥꯎꯕ ꯉꯥꯡꯂꯛꯄ ꯈꯨꯗꯤꯡ ꯈꯣꯏꯊꯨꯝꯅꯕ ꯃꯇꯥꯡ ꯑꯗꯨꯅꯤ ꯃꯨꯕꯤ ꯃꯥꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯄꯥꯟꯗꯧꯁꯨ ꯂꯩꯔꯕ ꯑꯁꯤꯕꯨ ꯈꯔ ꯉꯟꯅ ꯀꯣꯛ ꯄꯥꯟꯖꯔꯝꯃꯗꯤ ꯐꯒꯗꯕꯅꯤ ꯅꯪꯁꯨ ꯈꯔ ꯉꯟꯅ ꯍꯦꯛ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯤ ꯑꯅꯤ ꯑꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯄꯨꯟꯁꯤꯒꯤ ꯌꯨꯝꯕꯥꯜ ꯃꯔꯤ ꯑꯗꯨꯒꯤ ꯅꯤꯡꯊꯤꯅ ꯃꯍꯥꯎ ꯂꯧꯔꯤ ꯑꯅꯤ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯄꯅ ꯃꯨꯕꯤ ꯑꯃꯗꯤ ꯃꯨꯊꯤ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯇꯁꯦꯡꯅ ꯂꯥꯏꯒꯤ ꯃꯆꯥ ꯍꯦꯛ ꯃꯥꯅ ꯐꯖꯔꯝꯃꯤ ꯃꯌꯥꯝꯅ ꯋꯥꯔꯤꯅꯩ ꯑꯉꯥꯡ ꯑꯗꯨ ꯐꯖꯃꯟꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯌꯨꯝꯗ ꯊꯝꯕ ꯉꯝꯗꯦ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯂꯧꯗꯣꯏꯒꯤ ꯃꯨꯕꯤꯅꯒ ꯑꯉꯥꯡ ꯑꯗꯨ ꯆꯦꯟꯖꯕ ꯐꯪꯗꯦ ꯃꯨꯕꯤ ꯃꯆꯥꯕꯨ ꯀꯨꯏꯅ ꯎꯔꯛꯇꯕ ꯑꯗꯨꯗ ꯃꯆꯥ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯏ ꯊꯪꯅꯕ ꯌꯨꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯃꯧ ꯑꯃꯅ ꯄꯣꯗꯨꯅ ꯂꯩꯔꯝꯃꯤ ꯏꯅꯣꯝꯆꯥ ꯑꯉꯥꯡꯗꯤ ꯇꯨꯝꯃ ꯃꯥꯜꯂꯦꯅꯦ ꯇꯨꯝꯃꯝꯃꯅꯤ ꯍꯧꯖꯤꯛꯇ ꯇꯨꯝꯅꯤꯡꯗꯅꯅꯦ ꯅꯤꯡꯉꯥꯏ ꯇꯧꯔꯝꯂꯤꯕꯅꯤ ꯁꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯨꯕꯤꯗ ꯄꯤꯔꯛꯏ ꯃꯨꯕꯤꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯕꯗ ꯀꯌꯥꯗꯤ ꯈꯦꯠꯅꯈ꯭ꯔꯦ ꯀ꯭ꯋꯥꯛꯅ ꯂꯁꯤꯡ ꯆꯦꯟꯗꯨꯅ ꯄꯨꯕꯒꯨꯝꯕꯅꯤ ꯃꯧ ꯑꯗꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯃꯨꯕꯤ ꯉꯥꯏꯈꯣꯅꯤ ꯅꯪꯕꯨ ꯑꯝꯇ ꯐꯝꯈꯣ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯈꯤꯁꯤ ꯃꯨꯕꯤ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯅ ꯐꯝꯊꯩ ꯅꯪꯒ ꯃꯨꯊꯤꯒꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯝꯃꯤ ꯀꯔꯤ ꯆꯥꯒꯦꯃꯤ ꯅꯣꯏꯕꯣ ꯑꯩꯒꯤ ꯏꯃꯧ ꯑꯃ ꯂꯩ ꯑꯗꯨꯗ ꯑꯝꯇ ꯍꯥꯏꯒꯦ ꯃꯨꯕꯤ ꯅꯣꯛꯏ ꯃꯥꯁꯨ ꯃꯁꯥꯅ ꯈꯪꯖꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯃꯛꯅꯤ ꯍꯥꯏꯕ ꯏꯀꯥꯏꯖꯩ ꯈꯪꯗꯦꯗ ꯏꯅꯣꯝꯆꯥ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯑꯁꯤꯅꯤ ꯂꯥꯏꯁꯤꯅꯁꯨ
ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯊꯤꯕꯁꯦ ꯎꯗꯅ ꯏꯆꯥ ꯑꯁꯤꯗꯤ ꯐꯖꯍꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯅꯦꯃꯤ, ꯑꯉꯥꯡ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ, ꯅꯨꯡꯁꯤꯈ꯭ꯔꯦ ꯋꯥꯅꯤ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯥꯗꯣ ꯕꯨꯠ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯇꯥꯔꯦ ꯍꯥꯏꯅ ꯋꯥꯔꯤꯅꯔꯤꯕꯅꯦꯃꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯃꯟꯕ ꯑꯗꯨꯗꯅꯦ ꯂꯥꯏꯅ ꯃꯁꯤꯗꯤ ꯐꯖꯍꯜꯂꯒꯦꯗꯣ ꯍꯥꯏꯗꯅ ꯐꯖꯍꯟꯕꯖꯥꯠꯅꯤꯗ꯫ ꯈꯪꯗꯦ ꯈꯪꯗꯦ ꯏꯕꯦꯝꯃ, ꯃꯨꯊꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯥ ꯁꯨꯛꯃꯥꯟ ꯍꯦꯛ ꯃꯥꯟꯗꯦꯀꯣ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯏꯁꯨꯁꯦ ꯋꯥꯔꯝꯃꯅꯤ, ꯅꯤꯡꯊꯤꯅ ꯇꯨꯝꯍꯟꯕꯤꯔꯨꯔꯣ꯫ ꯃꯨꯕꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯑꯦ꯫ ꯏꯁ, ꯌꯦꯡꯉꯨꯅꯦꯍꯦ, ꯀꯌꯥꯗ ꯈꯦꯠꯅꯔꯤꯕꯅꯣ꯫ ꯃꯆꯥ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯃꯃꯥ ꯑꯁꯤꯒꯤ ꯀꯨꯆꯨ ꯑꯁꯦ ꯃꯆꯥ ꯑꯁꯤꯗ ꯆꯪꯒꯗꯕ ꯃꯥꯜꯂꯤ ꯋꯥꯅꯤ꯫ ꯃꯨꯕꯤ ꯑꯃꯗꯤ ꯃꯨꯊꯤ ꯃꯆꯥꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯖꯗꯨꯅ ꯅꯨꯡꯉꯥꯏꯖꯩ, ꯑꯋꯥꯕ ꯀꯥꯎꯊꯣꯛꯏ꯫ ꯃꯨꯊꯤ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯤꯅ ꯃꯆꯥꯒꯤ ꯐꯖꯕ ꯈꯪꯂꯗꯨꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯛꯅꯕꯤ꯫ ꯃꯨꯊꯤ, ꯅꯆꯥꯗꯨꯕꯨ ꯀꯔꯝꯅ ꯄꯣꯛꯄꯅꯣꯃꯤ ꯅꯪꯕꯣ? ꯑꯣ, ꯑꯩꯅ ꯄꯣꯛꯄ ꯅꯠꯇꯤꯌꯦ, ꯃꯃꯥꯅ ꯄꯣꯛꯄꯅꯦ꯫ ꯃꯨꯕꯤꯁꯦ ꯑꯉꯥꯡ ꯐꯖꯕ ꯄꯣꯛꯄꯗꯤ ꯐꯖꯅ ꯍꯩꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯗꯣ ꯃꯨꯕꯤꯗ ꯇꯥꯟꯅꯧ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯊꯪ ꯄꯣꯛꯂꯛꯄ ꯏꯆꯥꯗꯣ ꯅꯪꯒꯤ ꯑꯗꯨꯝꯅ ꯐꯖꯅꯕ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯃꯥ ꯅꯝꯊꯤꯕꯤꯅ ꯃꯆꯥ ꯔꯥꯙꯤꯀꯥ ꯄꯣꯛꯑꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯣ ꯃꯨꯊꯤ, ꯅꯆꯥꯗꯨꯗꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦꯍꯦ꯫ ꯃꯨꯊꯤ ꯃꯆꯥꯅꯨꯄꯤ ꯐꯖꯕ ꯄꯣꯛꯄꯒꯤ ꯅꯥꯄꯜ ꯇꯧꯔꯛꯏ꯫ ꯑꯦ, ꯀꯥꯏꯗꯦ ꯀꯥꯏꯗꯦ, ꯏꯆꯥꯅꯨꯄꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯂꯞ ꯅꯣꯛꯏ꯫ ꯃꯨꯊꯤꯁꯦ ꯋꯥꯈꯜꯁꯦ ꯁꯔꯒ ꯌꯧꯈ꯭ꯔꯦꯍꯦ꯫ ꯅꯤꯡꯊꯧ ꯁꯥꯒꯩꯒ ꯁꯪꯒ ꯇꯧꯈꯤꯒꯗꯧꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯔꯥꯏꯕꯛ ꯐꯩꯗꯀꯣ ꯃꯨꯊꯤ꯫ ꯑꯁꯨꯝꯅ ꯑꯆꯠ ꯑꯋꯣꯛ ꯃꯤꯁꯤꯡꯅ ꯃꯨꯊꯤ ꯑꯃꯗꯤ ꯃꯨꯕꯤꯕꯨ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛꯇ ꯂꯛꯅꯕꯤ꯫ ꯀꯅꯥꯒꯨꯝꯕꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯄꯥꯝꯖꯕ ꯃꯤꯁꯤꯡꯅ ꯃꯨꯕꯤꯅ ꯊꯥꯕꯨꯝ 10 ꯄꯨꯕ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯑꯌꯣꯛꯄꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯍꯥꯏꯕꯤꯕ ꯌꯥꯎꯏ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯡꯀꯛ ꯆꯥꯎꯔꯦ, ꯑꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯌꯥ ꯂꯣꯏꯅ ꯇꯤꯟꯅꯕꯁꯨ ꯍꯧꯔꯦ꯫ ꯑꯗꯨꯒ ꯃꯨꯊꯤ ꯑꯃꯗꯤ ꯃꯨꯕꯤ ꯃꯌꯨꯝ ꯊꯦꯡꯅ ꯄꯥꯟꯕꯅꯤꯅ ꯃꯆꯥꯁꯨ ꯑꯃꯗꯒꯤ ꯍꯦꯟꯗ꯭ꯔꯦ꯫ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯔꯤ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯁꯥꯟꯅꯕ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜꯈꯩꯁꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯕꯨ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯌꯦꯡꯉꯨꯅꯦ, ꯃꯨꯕꯤꯒꯤ ꯃꯆꯥ ꯑꯁꯤ ꯃꯁꯝ ꯑꯁꯤ ꯀꯌꯥꯗ ꯐꯖꯔꯤꯅꯣ ꯌꯦꯡꯉꯨ꯫ ꯍꯣꯏꯅꯦꯍꯦ, ꯌꯥꯝꯅꯁꯨ ꯌꯥꯝꯃꯤ꯫ ꯋꯥꯏꯒ ꯇꯥꯔꯗꯅ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯅꯥ ꯂꯧꯔꯤꯅꯣꯃꯤ? ꯈꯪꯗꯦ ꯏꯕꯦꯝꯃ, ꯀꯔꯤꯅꯕꯨ ꯁꯥꯔꯛꯄꯅꯣ? ꯑꯍꯜ ꯑꯃꯗꯨꯁꯨ ꯃꯌꯥꯝꯅ ꯈꯔ ꯉꯥꯡꯅꯕ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯗꯨꯅ, ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯇꯥꯏꯃꯤ ꯅꯣꯏꯕꯣ꯫ ꯀꯗꯥꯏꯗꯒꯤꯅꯣꯗ, ꯃꯨꯕꯤꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯤ꯫ ꯑꯉꯥꯡ ꯑꯁꯤ ꯃꯤꯔꯣꯟꯕꯗ ꯍꯩ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗꯒꯤ ꯅꯣꯕꯥ ꯐꯥꯎꯕ ꯍꯦꯛꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯅ ꯀꯅꯥ ꯂꯧꯔꯤꯕ? ꯅꯠꯇ꯭ꯔꯒ ꯄꯣꯛꯑꯒ ꯑꯣꯟꯊꯣꯛꯅꯔꯤ ꯖꯥꯠꯂꯥꯃꯤ? ꯅꯠꯇꯦꯍꯦ, ꯑꯗꯨꯁꯨ ꯃꯥꯒꯤ ꯑꯉꯥꯡ ꯎꯅꯕꯒꯗꯣ ꯑꯩ ꯂꯣꯏꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯅꯕꯨ ꯍꯦꯟꯅ ꯊꯤꯖꯤꯜꯂꯛꯑꯕꯅꯤ ꯄꯣꯛꯂꯛꯄꯗꯨꯒ ꯌꯦꯡꯅꯔꯨꯔꯕꯗꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯥꯎꯗꯨꯅ ꯆꯦꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯩ꯫ ꯅꯨꯡꯁꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯥꯅ ꯈꯔ ꯄꯤꯛꯏ꯫ ꯃꯌꯥꯝ ꯑꯗꯨꯅ ꯆꯦꯟꯕꯗ ꯅꯨꯡꯁꯤ ꯇꯨꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯑꯍꯜ ꯑꯗꯨꯅ, ꯍꯩꯃ, ꯏꯁꯨ ꯇꯨꯔꯕ꯭ꯔꯣ? ꯍꯧꯒꯠꯂꯣ, ꯁꯤꯗ ꯐꯝꯃꯨꯁꯦ, ꯑꯕꯣꯛ ꯀꯟꯊꯣꯛꯄꯤꯒꯦꯀꯣ꯫ ꯅꯨꯡꯁꯤꯒꯤ ꯃꯁꯥꯗ ꯇꯩꯔꯤꯕ ꯎꯐꯨꯜ ꯑꯗꯨꯕꯨ ꯀꯟꯊꯣꯛꯄꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯃꯅ ꯅꯨꯡꯁꯤꯕꯨ ꯃꯇꯝꯕꯥꯛꯇ ꯄꯝꯕꯤꯗꯨꯅ, ꯏꯁꯨꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯅꯪꯕꯨ ꯉꯁꯥꯏ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ? ꯎꯇꯤ ꯆꯥꯏꯌꯦ꯫ ꯅꯃꯥꯅ ꯊꯣꯡꯕ ꯎꯇꯤꯗꯨꯕꯨ ꯍꯥꯎꯕ꯭ꯔꯅꯦ? ꯍꯥꯎꯏ, ꯁꯪꯇ꯭ꯔꯤꯛꯁꯨ ꯁꯪꯉꯦ, ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯃꯌꯥꯝ ꯆꯥꯏ꯫ ꯑꯍꯜ ꯑꯅꯤ ꯑꯗꯨ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯏ꯫ ꯅꯪ ꯄꯥꯕꯒ ꯏꯃꯥꯒ ꯀꯅꯥꯅ ꯍꯦꯟꯅ ꯃꯁꯛ ꯐꯖꯩ? ꯑꯉꯥꯡ ꯑꯗꯨ ꯃꯨꯊꯤ ꯑꯃꯗꯤ ꯃꯨꯕꯤ ꯑꯅꯤꯃꯛꯀꯤ ꯃꯁꯛ ꯑꯗꯨ ꯈꯪꯂꯤꯕ꯭ꯔꯥ ꯈꯪꯗꯦ, ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯉꯛ ꯍꯥꯏ, ꯑꯃꯠꯇ ꯐꯖꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ꯫ ꯑꯗꯣ ꯅꯨꯡꯁꯤꯕꯗꯤ ꯀꯅꯥꯅ ꯍꯦꯟꯒꯦ? ꯏꯃꯥꯅ ꯍꯦꯜꯂꯤ꯫ ꯑꯗꯣ ꯅꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯪꯁꯦ ꯄꯣꯛꯄ ꯅꯠꯇꯦ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯑꯍꯜ ꯑꯁꯤꯅ ꯍꯪꯕꯁꯤꯗ ꯉꯁꯥꯏꯗꯒꯤ ꯃꯨꯕꯤꯒꯤ ꯃꯆꯠ ꯈꯪꯕ ꯑꯍꯜ ꯑꯗꯨꯅ ꯍꯪꯕꯤꯔꯨꯔꯅꯨ ꯍꯥꯏ꯫ ꯍꯪꯂꯤꯕ ꯑꯍꯜ ꯑꯁꯤꯗꯤ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯊꯕꯛ ꯊꯤꯕ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕꯅꯤ꯫ ꯅꯨꯡꯁꯤ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯀꯞꯂꯛꯏ꯫ ꯑꯍꯜ ꯑꯃꯗꯨꯅ ꯅꯨꯡꯁꯤꯕꯨ ꯊꯦꯝꯂꯛꯏ꯫ ꯂꯥꯛꯑꯣ, ꯑꯕꯣꯛꯀ ꯆꯠꯂꯁꯤ, ꯑꯕꯣꯛ ꯊꯤꯟꯕꯤꯔꯒꯦ꯫ ꯅꯨꯡꯁꯤ ꯀꯞꯄ ꯐꯍꯟꯗꯨꯅ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯦ꯫ ꯅꯨꯡꯁꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ, ꯏꯪ ꯇꯞꯄꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯌꯥꯝꯅ ꯆꯥꯟꯅꯖꯗꯦ꯫ ꯅꯨꯡꯁꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯄꯥꯎ ꯇꯝꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ, ꯃꯨꯕꯤ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯅꯅꯦꯅ ꯅꯨꯡꯁꯤꯗꯅꯅꯦ ꯐꯥꯒꯤ ꯇꯧꯈꯤꯕꯗ ꯀꯞꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯁꯥꯟꯅꯐꯝꯗꯁꯨ ꯇꯨꯁꯤꯟꯈ꯭ꯔꯕꯅꯤ, ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯀꯣ꯫ ꯃꯨꯕꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯄꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫
Numidangi chak Mubina kanna thongli. Aduga Muthi madi Nungshina phak ama thaduna sanari. Nungshi kari khalurabano khangde mamagi manakta changduna. Ima, aise, imaga pabaga na poktabra. Mubi Muthida yengduna noi. Nungshi makhatana. Aduga pabaga imaga na yam murido kaigino. Aidi ngausok ngawi. Mubi amadi Muthi machagi wahang aduda ikairap tawse. Adubu karidi upaile. Pakum haibi mamana. Imaga pabaga mujarasu. Ichadi ngawri sidi. Ichadi yam phazai. Angang aduna makhatana amuksu. Ado ima, nang masak phazaba nupada layu yada. Akoy pabadi yam thi. Mabuksu ikang kangi. Mubi Muthida yengduna kanna nokthorei. Muthi mama macha amata oiba aduda nungai zadre. Muthi machabu konsinduna. Nang babu yam thirabrani macha thoy. Angang adudi angangi hainingba ngangningba adudani. Thi. Migi mapadi phazai. Mubi kalak penbagi mawongda noi. Mubina. Nakoy babana hairiba. Ai laudrabadi sini ye aduna ne. Mangonda lairibani. Imasu nangi babana imabu yamna pambani. Aisu sini haibadudane nungai taduna laibirabani. Natradine nang babana taba. Masak phazaba mada lairamgadabani. Mubi nupigi haunabi napal tawrai. Masak mataw yamna phazaba nupana koitan tanabi nupi amagi wangangang lai. Nupi haiba asitabu magi nupana nungsibiba pamjaba yamna pami. Nungsi mapada onsinduna. Hairise chumbro baba. Baba nang imase kayam pami. Imase kayam nungsi. Mubi madi machagi wahang aduda wantaba makai noi. Muthi macha waijarabasu hanglakliba wahang adu pahe khumba hangoi. Nungsi kari khalurabano khangde angang matik mapachadana nongmata hangdaba wahang mayam mama mari hangtharai. Machagi mataw aduda mubi chak thongli haibaga kaukre. Thongliba insang adu kanam namlai Muthina. Hai, injang dubu kara malin he, manam lai ne he. Mubi pakhana yenglubada insang adu kaduna lairame. Masini, mama mapa oiba singna, machagi kumhaibo aduki matik nungsina. Tawgadawriba mathau phawba he kaukthokpa makai yengjaribani, nungsijaribani. Mubi amadi Muthi makhoi ani thijarabaso, macha masak phazabi lamyobi ama phangjare haina, chawthokna, pongthokna, nungaina, machaga lelame. Areba khara aduna nungaina, ingna nungsina, nungaina lay. Aduga nungsi masu, magi phazabada khangdaba laite, mipum khudingmakna loinamak khangnarame. Nungsigi wari saba khuding, Muthi amadi Mubi su, chingthok tuna, wari sarami, wari linarami.